ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯥꯏꯃꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡ ꯑꯃꯗꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯑꯃꯗꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡ ꯍꯣꯏꯗꯒꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯈꯤꯕ ꯑꯃꯗꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯤꯔꯛꯄꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒ ꯊꯦꯡꯅꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯁꯤꯟꯗꯣꯛꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯇꯣꯂꯦꯟꯒ ꯇꯥꯟꯅꯔꯒ ꯃꯥꯏꯃꯨꯕꯤꯕꯨ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈꯤꯕ ꯑꯃꯗꯤ ꯃꯥꯏꯃꯨꯕꯤꯁꯨ ꯂꯥꯛꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯃꯥꯏꯃꯨꯕꯤ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟꯗꯤ ꯐꯪꯏ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯎꯅꯅꯕ ꯐꯅ ꯀꯟꯅꯗꯤ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯂꯝꯗꯦ ꯎꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗ ꯋꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯖꯥꯗꯤ ꯊꯋꯥꯏ ꯑꯁꯤ ꯎꯕ ꯉꯝꯗ꯭ꯔꯦꯅꯤ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯀꯞꯂꯤ ꯁꯥꯔꯤ ꯁꯥꯎꯔꯪ ꯃꯔꯤꯡ ꯑꯣꯏꯅ ꯃꯥꯏꯃꯨꯕꯤꯗ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯒꯦ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯔꯣꯏ ꯃꯥꯏꯃꯨꯕꯤꯁꯨ ꯀꯞꯅ ꯀꯞꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯋꯥꯅꯣ ꯃꯇꯨꯡ ꯍꯥꯏꯔꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯁꯨ ꯀꯦꯂꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯩꯗꯣ ꯁꯠ ꯍꯥꯏꯔꯛꯑꯣ ꯃꯗꯨꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯤꯁꯤ ꯐꯖꯅ ꯎꯁꯤꯠꯇꯕ ꯖꯥꯠꯅꯤ ꯃꯁꯦ ꯉꯁꯤꯅꯦ ꯈꯣꯏꯗꯧꯅꯒ ꯈꯔ ꯁꯥꯎꯒꯠꯄꯒ ꯐꯨꯠꯕꯣꯜ ꯀꯥꯎꯕꯗꯧꯅ ꯅꯪ ꯀꯥꯎꯈꯠꯂꯗꯤꯅꯦ ꯂꯥꯏꯔꯝꯂꯦꯟ ꯌꯧꯈꯤꯕꯗꯒꯤꯅꯦ ꯑꯃꯨꯛ ꯀꯨꯝꯂꯛꯄ ꯉꯝꯂꯣꯏꯀꯣ ꯅꯪ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯌꯣ ꯅꯣꯛꯆꯅꯤꯡꯗ꯭ꯔ ꯋꯥꯇꯥꯁꯦ ꯀꯞꯅꯤꯡꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦꯗ ꯑꯩꯅ ꯍꯦꯛ ꯁꯤꯔꯛꯄꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗꯣ ꯑꯝꯇ ꯌꯧꯖꯒꯦ ꯍꯥꯏꯕꯁꯦ ꯐꯪꯂꯛꯇ꯭ꯔꯕꯅꯤ ꯅꯍꯥꯛꯅ ꯌꯧꯍꯟꯕꯤꯅꯤ ꯍꯥꯏꯔꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯤ ꯀꯩꯅꯣ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ ꯅꯍꯥꯛꯁꯦ ꯑꯣꯖꯥ ꯃꯥꯏꯕꯅꯅꯦ ꯑꯝꯇ ꯎꯖꯒꯦꯌꯦ ꯑꯝꯇ ꯎꯍꯜꯂꯨ ꯃꯥꯏꯃꯨꯕꯤꯅ ꯑꯃꯥꯏꯕꯁꯤ ꯈꯛꯇꯔꯣ ꯎꯍꯟꯗꯣꯏꯁꯦ ꯍꯥꯏꯅ ꯍꯪꯉꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯍꯣꯏ ꯃꯥꯅꯦ ꯑꯃ ꯍꯥꯄꯨ ꯆꯨꯕ ꯃꯥꯟꯕꯁꯤꯗꯤ ꯎꯍꯜꯂꯨꯅꯨ ꯅꯪ ꯎꯕꯗꯅꯦ ꯃꯥ ꯍꯥꯟꯅꯅꯦ ꯂꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯄꯣꯟꯇꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯀꯔꯤꯅꯣꯅꯦ ꯑꯣꯖꯥ ꯑꯩꯅꯤꯅꯦ ꯑꯎꯕ ꯂꯥꯏ ꯄꯥꯏꯗꯅ ꯂꯥꯛꯂꯤꯁꯦ ꯌꯥꯅꯤ ꯑꯩꯁꯨ ꯌꯦꯡꯒꯅꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯥꯏꯃꯨꯕꯤꯅ ꯈꯣꯟꯖꯦꯜ ꯅꯧꯊꯔꯒ ꯃꯔꯩꯒꯗꯣ ꯀꯣꯜꯂꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯊꯧꯅꯥꯒꯁꯤ ꯌꯥꯝꯅ ꯐꯔꯤꯕ ꯖꯥꯠꯅꯤꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯁꯤꯗꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡ ꯅꯠꯇꯅ ꯂꯩꯔꯤꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅꯗꯤ ꯇꯥꯕ ꯅꯠꯇꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥ ꯑꯗꯣ ꯇꯥꯕꯗ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯐꯤꯕꯝ ꯑꯃ ꯆꯥꯔꯣꯏꯍꯦ ꯑꯩ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ ꯊꯃꯣꯏꯁꯦ ꯃꯔꯩꯒ ꯀꯣꯟꯁꯤꯟꯅꯔꯗꯅ ꯍꯣꯏ ꯅꯪꯒ ꯅꯔꯩ ꯀꯣꯜꯂꯒ ꯏꯔꯥꯡ ꯇꯧꯔꯁꯨ ꯃꯁꯤꯅꯗꯤ ꯇꯥꯕꯤꯔꯣꯏꯅꯦ ꯅꯪꯒꯤ ꯊꯤꯈ꯭ꯔꯕ ꯅꯁꯛꯇꯨꯅ ꯏꯔꯥꯡ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯃꯁꯤꯗꯤ ꯑꯗꯨꯝ ꯋꯥꯟꯊꯔꯗꯧꯕꯅꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯑꯣꯖꯥ ꯃꯥꯏꯕꯒ ꯃꯈꯣꯏ ꯑꯅꯤꯗ ꯅꯪꯕꯨ ꯎꯍꯜꯂꯨ ꯃꯥꯏꯃꯨꯕꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯐꯝꯊꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯁꯥ ꯑꯗꯣ ꯈꯔ ꯄꯥꯏꯈꯠꯂꯛꯂꯒ ꯎꯪꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯊꯥꯖꯤꯟ ꯃꯄꯥꯗꯒꯤ ꯑꯔꯪꯕ ꯑꯅꯤꯈꯛ ꯄꯥꯏꯊꯣꯔꯛꯇꯨꯅ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗ ꯑꯃꯃꯝ ꯆꯪꯈꯤ ꯂꯣꯏꯔꯕꯗ ꯃꯥꯏꯃꯨꯕꯤ ꯄꯥꯏꯊꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗ ꯂꯦꯞꯇꯨꯅ ꯂꯩ ꯍꯧꯖꯤꯛꯇꯤ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯃꯗꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯃꯤꯠꯇꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯅꯪꯒꯤ ꯃꯥꯏꯃꯨꯕꯤꯁꯤ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦ ꯃꯁꯝꯁꯤ ꯑꯝꯇ ꯍꯥꯏꯒꯠꯍꯜꯂꯨꯅꯦ ꯃꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯦꯡꯂꯨꯅꯨ ꯌꯥꯝ ꯐꯖꯕꯅꯤ ꯐꯖꯃꯟꯗꯅꯅꯦ ꯅꯍꯥꯛ ꯌꯦꯡꯕ ꯉꯝꯂꯣꯏꯗꯧꯅꯤꯀꯣ
ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯑꯥꯔꯥ ꯑꯣꯖꯥ ꯅꯪꯗꯤ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦꯅ ꯐꯖꯕꯗꯨ ꯌꯦꯡꯂꯒ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯣꯖꯥꯗꯧꯅ ꯑꯩꯗꯤ ꯂꯥꯏ ꯇꯤꯟꯒ ꯂꯨꯍꯣꯡꯕ ꯄꯥꯝꯖꯗꯤꯌꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯨ ꯆꯨꯝꯅ ꯃꯃꯥꯡ ꯑꯣꯜꯂꯝꯂꯒ ꯂꯦꯞꯂꯝꯕꯗꯒꯤ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯥꯏꯃꯨꯕꯤ ꯅꯪꯒꯤ ꯅꯁꯛ ꯅꯇꯧ ꯆꯪꯈꯣꯟꯕꯗꯨ ꯑꯗꯨ ꯑꯝꯇ ꯌꯦꯡꯍꯜꯂꯨꯁꯦ ꯅꯁꯝꯗꯣ ꯑꯝꯇ ꯍꯥꯏꯒꯠꯂꯨ ꯃꯥꯏꯃꯨꯕꯤꯅ ꯃꯁꯝ ꯍꯥꯏꯒꯠꯀꯦ ꯇꯧꯔꯤꯕ ꯑꯗꯨꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡ ꯑꯃꯗꯤ ꯇꯣꯂꯦꯟꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯄꯨꯡ ꯐꯥꯅ ꯃꯁꯝ ꯑꯗꯣ ꯍꯥꯏꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯣ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯊꯣꯛꯄꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯁꯤꯜꯂꯤ ꯑꯗꯨꯒ ꯃꯕꯥꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯏꯗꯨ ꯃꯈꯨꯠꯅ ꯈꯨꯝꯖꯤꯜꯂꯒ ꯂꯩ ꯃꯇꯧ ꯑꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯤ ꯀꯟꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯌꯦꯡꯅꯤꯡꯈꯣꯗꯅ ꯍꯥ ꯐꯖꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯈꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯃꯨꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯃꯥꯏꯃꯨꯕꯤ ꯅꯁꯝꯗꯨꯅꯅꯦ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯨ ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣꯁꯦ ꯌꯥꯔꯦ ꯃꯁꯝꯅ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯏꯃꯥꯏ ꯄꯦꯝꯃ ꯍꯧꯖꯤꯛꯀꯤ ꯁꯛꯇꯥꯗꯨꯗꯤ ꯃꯗꯨ ꯎꯕꯗ ꯀꯣꯛꯀꯥꯁꯦ ꯑꯩꯗꯤ ꯎꯔꯨꯔꯨꯔꯨ ꯍꯦꯛ ꯉꯥꯎꯏꯍꯦ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯍꯧꯒꯠꯂꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯁꯨ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯩ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯂꯦ ꯑꯗꯣ ꯅꯪꯗꯧꯅ ꯌꯦꯡ ꯉꯝꯗꯈꯩ ꯊꯤꯕꯗꯤ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤꯍꯦ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯏꯀꯥꯏꯔꯗꯨꯅ ꯃꯈꯨꯠ ꯀꯥꯗꯨ ꯇꯨꯡꯗ ꯄꯨꯟꯁꯤꯟꯅꯔꯒ ꯃꯁꯥ ꯑꯗꯨ ꯅꯣꯝꯂꯒ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯃꯥꯏꯃꯨꯕꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯤ ꯃꯨꯈꯩꯗꯧ ꯁꯤꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯂꯥꯏ ꯁꯥꯟꯅꯕ ꯂꯣꯏꯁꯤꯟꯕꯒꯤ ꯂꯥꯏꯔꯣꯟꯗꯣ ꯁꯣꯟꯗꯨꯅ ꯃꯥꯏꯃꯨꯕꯤꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯟꯈꯤꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯏꯃꯨꯕꯤꯅ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯨꯍꯤꯛꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯤ ꯉꯝꯂꯣꯏ ꯑꯩ ꯍꯟꯕ ꯉꯝꯂꯣꯏ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯇꯣꯝꯇ ꯍꯟꯕ ꯉꯝꯂꯣꯏꯌꯦ ꯑꯗꯨꯕꯨ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯗꯣ ꯇꯥꯁꯤꯟꯅꯗꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯥꯕꯨ ꯍꯟꯈꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯃꯥꯏꯃꯨꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯇꯣꯝꯇ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯗꯤ ꯃꯥꯏꯃꯨꯕꯤꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯍꯟꯒꯅꯤ ꯑꯗꯨꯃꯛ ꯍꯥꯏꯕ ꯑꯁꯤꯗ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯦꯡꯒꯥ ꯆꯤꯡꯒꯨꯝꯅꯔꯤ ꯍꯨꯃꯥꯡꯅꯁꯨ ꯃꯁꯥ ꯑꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯂꯤ ꯇꯣꯂꯦꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯝꯅ ꯃꯔꯩ ꯇꯧꯔꯒ ꯂꯩꯔꯅꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯠꯂꯤꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕ ꯑꯃ ꯍꯥꯏꯔꯣ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯩ ꯉꯝꯂꯣꯏꯌꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯀꯅꯥꯅꯁꯨ ꯑꯩꯕꯨ ꯃꯃꯜ ꯂꯩꯅ ꯂꯧꯈꯤꯗꯕꯅꯤ ꯃꯃꯜ ꯌꯥꯎꯗꯕꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯑꯏꯪ ꯑꯁꯥ ꯐꯥꯎꯗꯕꯤ ꯑꯃꯒꯨꯝꯅ ꯂꯧꯈꯤꯕꯅꯤ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯑꯃꯠꯇ ꯇꯥꯅꯤꯡꯗꯦ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯅꯠꯇꯅ ꯑꯇꯩ ꯑꯃꯃꯨꯛ ꯄꯥꯝꯖꯗ꯭ꯔꯦ ꯃꯥꯏꯃꯨꯕꯤꯅ ꯍꯥꯏꯅ ꯇꯥꯅ ꯁꯨꯌꯥ ꯌꯥꯔꯛꯇꯕ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯣ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯅ ꯂꯦꯝꯅ ꯆꯝꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯗꯨꯗ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯃꯥꯏꯃꯨꯕꯤꯁꯨ ꯍꯪꯒꯠꯅ ꯈꯨꯝꯃꯤ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕꯗꯨ ꯇꯧ ꯑꯩꯗꯤ ꯅꯨꯄꯥ ꯑꯁꯤ ꯌꯥꯎꯗꯅ ꯍꯟꯕꯗꯤ ꯉꯝꯂꯣꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯗ ꯂꯥꯏꯔꯣꯟ ꯑꯗꯣ ꯁꯣꯟꯕ ꯂꯣꯏꯔꯒ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯣ ꯌꯥꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯂꯥꯏꯔꯝꯂꯦꯟ ꯌꯧꯉꯝꯗꯅ ꯉꯣꯛꯆꯠꯅꯔꯒ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯤꯡꯊꯤꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯆꯩꯅꯥ ꯑꯁꯤ ꯐꯪꯖꯕ ꯇꯥꯕꯅꯤ ꯃꯥꯏꯃꯨꯕꯤꯁꯨ ꯅꯨꯄꯥ ꯑꯁꯤ ꯄꯨꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯗꯤ ꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯇꯣꯂꯦꯟꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨꯅ ꯃꯥꯏꯃꯨꯕꯤꯗ ꯀꯟꯕ ꯍꯧꯔꯛꯂꯤ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯇꯁꯦꯡꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯃꯈꯣꯡ ꯃꯅꯥꯛ ꯃꯛꯇꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯃꯥꯕꯨ ꯐꯨꯔꯤꯕ ꯑꯗꯣ ꯂꯦꯞꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯣꯂꯦꯟꯗꯤ ꯇꯥꯏꯔꯦꯟ ꯃꯁꯥꯅ ꯃꯥꯏꯃꯨꯕꯤꯗ ꯀꯟꯕꯗꯤ ꯂꯦꯞꯂꯝꯗꯦ ꯐꯅ ꯐꯨꯔꯕ ꯐꯥꯎꯕ ꯃꯥꯏꯃꯨꯕꯤꯗꯤ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯆꯤꯟꯗꯒꯤ ꯁꯨꯡꯄꯟ ꯄꯟꯗꯅ ꯑꯣꯟꯅ ꯊꯣꯏꯅ ꯑꯗꯨꯃꯛ ꯈꯥꯡꯂꯝꯃꯤ
ꯑꯃꯥꯏꯕ ꯇꯣꯂꯦꯅ ꯐꯅ ꯆꯩꯅꯥ ꯄꯤꯔꯕ ꯐꯥꯎꯕ ꯃꯥꯏꯃꯨꯕꯤꯅ ꯑꯗꯨꯃꯛ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯗꯨ ꯅꯤꯡꯊꯤꯅ ꯂꯥ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯥꯏꯃꯨꯕꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯍꯤꯞꯂꯒ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯩꯔꯤ ꯃꯥꯏꯃꯨꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡ ꯑꯗꯣ ꯑꯗꯨꯕꯨ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯅ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯇꯧꯁꯦ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒꯦꯅ ꯈꯜꯂꯨꯔꯦ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯅ ꯈꯝ ꯊꯦꯡꯂꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯀꯧꯔꯛꯂꯒꯦ ꯃꯇꯝꯗꯨꯗ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎꯀꯣ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯈꯪꯍꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯣꯖꯥ ꯃꯁꯤ ꯊꯥꯗꯣꯛꯈꯤꯕ ꯌꯥꯔꯣꯏꯅꯦ ꯅꯝꯗꯅ ꯍꯜꯍꯟꯈꯤꯗꯧꯕꯅꯤ ꯃꯈꯣꯏ ꯑꯁꯦ ꯉꯥꯏꯍꯥꯛꯀꯤ ꯇꯥꯛꯅꯤꯅꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯅꯥꯍꯦꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯨꯄꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯃꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯩ ꯆꯟꯗꯥ ꯅꯨꯄꯤ ꯅꯁꯛꯇꯨꯒ ꯑꯩ ꯀꯌꯥꯝ ꯄꯥꯝꯒꯦ ꯈꯔ ꯐꯖꯔꯗꯤ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯌꯥꯔꯒꯦꯕꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯣꯂꯦꯟꯗꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯩꯐꯨ ꯃꯆꯥ ꯑꯃ ꯄꯥꯏ ꯅꯥꯝꯃ ꯑꯃꯅ ꯆꯦꯔꯪꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯩꯐꯨ ꯑꯗꯣ ꯊꯝꯃꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯇꯣꯂꯦꯟ ꯑꯗꯨ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯒ ꯆꯦꯔꯪꯈꯥꯎ ꯑꯗꯨꯗꯒꯤ ꯈꯣꯏꯖꯣꯜ ꯂꯩꯈꯥꯡ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨ ꯑꯉꯧꯕ ꯈꯔ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯩꯐꯨ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯇꯧꯕ ꯑꯁꯤꯗꯗꯤ ꯃꯥꯏꯃꯨꯕꯤ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯐꯤꯕꯝ ꯑꯃ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯤ ꯆꯩꯅꯥꯅ ꯃꯁꯥ ꯑꯗꯣ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯤ ꯑꯃꯨꯛꯁꯨ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯎ ꯈꯣꯡꯕ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯃꯥꯏꯃꯨꯕꯤ ꯃꯁꯥ ꯑꯗꯣ ꯃꯩꯅ ꯆꯥꯛꯊꯦꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯃꯥꯏꯕ ꯇꯣꯂꯦꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯃꯍꯥꯛꯅ ꯑꯅꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯔꯝ ꯈꯪꯅꯤꯡꯂꯛꯈꯤ ꯃꯍꯥꯛꯅ ꯃꯩꯐꯨ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯐꯝꯊꯔꯒ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯥꯏꯃꯨꯕꯤꯒꯤ ꯃꯁꯥ ꯁꯤꯟꯕ ꯊꯨꯡꯅ ꯅꯥꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯉꯁꯥꯏ ꯃꯈꯩ ꯁꯣꯛꯂꯝꯕꯁꯤꯡ ꯑꯗꯣ ꯐꯈ꯭ꯔꯦ ꯃꯥꯏꯃꯨꯕꯤ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯀꯞꯂꯒ ꯂꯩ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯥꯏꯃꯨꯕꯤ ꯀꯞꯂꯒꯅꯨ ꯅꯪꯁꯨ ꯇꯣꯛꯂꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯑꯗꯣ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯒ ꯂꯣꯏꯅꯕ ꯄꯥꯝꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯃꯥꯏꯃꯨꯕꯤꯅ ꯃꯍꯥꯛꯁꯦ ꯑꯩꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯃꯈꯥ ꯇꯥꯔꯛꯎꯅꯦ ꯃꯗꯨꯗ ꯃꯥꯏꯃꯨꯕꯤꯅ ꯑꯩ ꯈꯪꯗꯤꯌꯦ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯗ ꯑꯩꯒ ꯇꯠꯇꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯐꯥꯎꯏ ꯃꯥꯏꯃꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯥꯃꯩꯔꯥꯄꯝ ꯈꯣꯏꯅꯤꯡ ꯑꯃꯗꯤ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯈꯣꯏꯅꯤꯡꯗꯤ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯂꯦꯟꯅ ꯃꯍꯥꯛꯅ ꯀꯥꯎꯈꯤꯕꯒꯤꯅꯤ ꯍꯥꯏꯕ ꯇꯔꯥꯏꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯇꯣꯂꯦꯟꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯠꯀꯥꯏꯔꯛꯄꯤ ꯄꯔꯤꯖꯥꯠ ꯂꯩꯔꯥꯡ ꯉꯧꯔꯨꯅꯕ ꯇꯔꯦꯠ ꯍꯦꯛꯇꯨꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯥꯏꯃꯨꯕꯤꯗ ꯃꯅꯝ ꯅꯝꯍꯜꯂꯤ ꯃꯥꯏꯃꯨꯕꯤ ꯄꯔꯤꯖꯥꯠ ꯃꯅꯝ ꯑꯗꯣ ꯍꯦꯛ ꯆꯤꯡꯁꯤꯟꯗꯨꯅ ꯅꯝꯂꯨꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯂꯤ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯑꯣꯏꯁꯤꯜꯂꯤ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯝꯕꯗꯒꯤ ꯃꯌꯦꯛ ꯁꯦꯡꯂꯛꯏ ꯐꯨꯗꯤꯠ ꯐꯨꯈꯩ ꯆꯨꯔꯕ ꯅꯣꯡꯂꯤꯛꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯗꯅꯕ ꯈꯨꯝꯖꯤꯟꯕꯤꯈ꯭ꯔꯦ ꯅꯣꯡꯂꯤꯛ ꯑꯗꯨꯗ ꯄꯥꯈ꯭ꯔꯕ ꯐꯤꯔꯣꯜ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯐꯤꯖꯣꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯍꯤꯡꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯀꯅꯥꯁꯨ ꯆꯠꯅꯗ꯭ꯔꯕ ꯂꯝꯖꯥꯎ ꯑꯗꯨꯗ ꯆꯦꯟꯆꯠ ꯆꯠꯂꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯆꯕꯇꯅꯤ ꯑꯗꯨꯕꯨ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯅꯝꯍꯠꯄꯅ ꯇꯥꯏꯕꯪ ꯀꯅꯥꯁꯨ ꯇꯥꯈꯤꯗꯦ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯃꯗ ꯂꯥꯛꯂꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯪꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟ
amuk haugat tawduna lakli nong su kansilakli nonglak aduda nungchitna su mating pangchillakli chatpham khangda mahak karomda thangani haiba khangdrei makhongdu chatpham khangda asum thanglakpa aduna lampak adugi mayaida hauriba achouba khagi lehaw adugi makhongda phamthai thak nikpa makai khangi lehaw aduda ngaraduna hingna kapli adubu kapna adumak tumthakrei ahing nungyai yaurabada nong churamba adusu lepkrei angan ba ayukni nubitna singduandagi likhat phatri thawan adu khulgi yumthong khudingi san hoiduna mokoi khulgi sanjabong aduda hoidorakli san adu sanjabong aduda hauriba napi ado pijari napi marak singda ising leiri ngarang nong churubagi san sing adusu magi chafam thokpa sajik sing ningthina chanari san adubu mahakna yenglakpadasu uba haiduna magi hek pham khagi lehaw ki makhong adu tamna lakli mafam adu jawrabadadi chawkhraba khagi lehaw makhong aduda nupi ama tasinduna hiplaga leiriba do ure khagi lehaw makhong aduna ataidagi khara tongtongna leibana maram oi nupi asina hipliba mafam asidi kaya choti thawandu nupi adugi matau aduda nungai traduna magi lengjumda yalakliba lengyan phi ado lokthok laga nupi aduda sukke tawringai matam asida nupi ado mamit khangpang panglai thawan ubata khangprek khangaduna phuklauna hawatlaga thawan bu inthuk lamlaga khangchin chenki thawan su nupi adugi matau aduda tingak maingak nana tuminna nupi aduna chenkhiba aduda yengduna lei nupi adu khara selabgi tungda nung amada khudi thijinduna tusalli nupi aduna tusinkhiba aduda thawan do tukhrene asi hairaga hawatli aduga tuduna leiriba nupi adugi manakta sangsilli matau adudadi thawana ipang na hairi nahaku ngawbro aibu uraga kanna siliba karigino aidi nangna asida hiplaga leiramba aduda nungai traduna aigi phise si supige tobune aduga nangdi kanna chenkhrene chilaga chatlabanina haujikti kari sare nung asida khuti thibadagi tu su ture nangi khungbisu I thokledana se ado nangi I thokliba se aigi phisina machet ama selaga kibige ko nupidu karimta khumdana tuminna lei thawan magi phi ado setuna nupi asigi sokliba khungbi aduda punbiri nupi asidi thawan da mamit kuptana yinglaga lei aduga mabukningda khalli kayada chamjakhraba mahakasibo thawan nupi adugi khungbida phi punbiba du loiraga amuk hairi adudi ai chakhrage ko nangsu hawgalaga tapna chalo chendabida turadi sokpani ko asi hairam laga tung onthok laga chatpa haukrei maduda nupi aduna thawan bu khamri ibung amukta ngai biko ai karigumba mata haijage thawan nupi adugi wahai adu tabada chatlamba do leplaga onthora aduga hai aionda kari haidino natom chapa ngamdrabo yum phawba thinbiu haibro nupi adu hawgalaga hai nateda ibungi ming kari kauge thawana aigi mingdi thawan kawe adu nangi mingdi nupi aduna ibungi mingse yamna fazai adu aidi ta thawan haina kauge ko aigi mingbudi liglai kawe maduda thawana ado nang hangba loradi ai chatlage nanga ne wari sanaraga leiringaida sansingse amata mathong khanglaroi maduda liklaina ibung aina haige haibadudi haijiye maduda thawana adu karino hairodana maduda liklaina aigidi yum lejedre aduna ta thawangi yumda ai numit kharani da lejage maduda thawana adudi aina haiba ngamdi ibani chatlaga imada hanglusi imana yarati aigidi yada yare maduda liklaina adudi haujimak chatlaga hangminarusira thawana mukhumi ibani yumda chatlabadi aigi sansingsidi hunduklamba tabani ne madudi kaya nungairaroibo hore numidang wairam san hoigatpadane hangminarusi matamdo yaudri phawbadi ibani sansingse
ꯁꯦꯝꯃꯤꯟꯅꯔꯁꯦ ꯅꯪ ꯇꯜꯂꯁꯨꯅꯦ ꯈꯥꯒꯤ ꯂꯩꯍꯥꯎ ꯃꯈꯣꯡꯗ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯌꯨꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯟꯖꯥꯕꯨꯡ ꯑꯁꯤꯗ ꯂꯩꯃꯤꯟꯅꯩ ꯅꯨꯡꯁꯥ ꯍꯩꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯊꯋꯥꯟꯅ ꯃꯥꯒꯤ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝ ꯑꯗꯣ ꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯤ ꯅꯪ ꯆꯥꯖꯔꯣꯗ ꯑꯩꯗꯤ ꯆꯥꯔꯔꯣꯏꯒꯦꯕ ꯃꯗꯨꯗ ꯂꯤꯛꯂꯥꯏꯅ ꯊꯋꯥꯟ ꯑꯗꯨꯝ ꯆꯥꯕꯤꯔꯣ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅ ꯆꯥꯅꯤꯡꯗ꯭ꯔꯤ ꯃꯁꯤꯗ ꯊꯋꯥꯟꯅ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯑꯣꯏꯅ ꯆꯥꯔꯣ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯅꯁꯨ ꯊꯋꯥꯟ ꯑꯣꯏꯅ ꯆꯥꯅꯅꯕ ꯍꯥꯏꯔꯤ ꯀꯥꯏꯅꯊꯪꯗꯗꯤ ꯆꯥꯛꯂꯨꯛ ꯑꯗꯣ ꯑꯅꯤ ꯊꯣꯛꯅ ꯌꯦꯟꯅꯗꯨꯅ ꯃꯕꯥꯅꯤ ꯆꯥꯃꯤꯟꯅꯕ ꯍꯥꯏꯅ ꯋꯥꯔꯦꯞꯅꯗꯨꯅ ꯆꯥꯃꯤꯟꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯃꯊꯪ ꯇꯥꯔꯛꯄ ꯋꯥꯔꯤ ꯁ꯭ꯄꯥꯔꯤꯡꯗ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ